Ngara numida waram phongkhiba Kanglapawdagi maruoiba paw khara khangatjaraga miyamda khodo tamjige National Highway da cheliba gari singda ayetpa piribase yengsinaba High Court na lengakta Joint Committee semnaba khangankhrei lamdam asugi National Highway singda pochai amasung passenger puriba gari singda ayet apan piriba se yengsinaba High Court of Manipur na state lengakta Joint Committee ama semnaba yathang pikhrei Hiram asiga mari lainanay Imphal East District ki manungsa na layba luang samba mamang lekay dege yangle mangi kauba miyo ama na kumjali sing aniga sub na kunguhumdoida PIL ama Manipur High Court athaki PIL adugi matung ina court asina Imphal Dimapur National Highway amasung Imphal Jiribam National Highway da life saving drug amasung tangay fadaba polam kaya yauna passenger puriba gari singak senaba matiksaba security pinaba interim order ama sahi adugi May 19 da thokki adam oinama court ki order adu lengang thabak to anthoroktabadege contempt case ama amuk thakibane luang sambamdagi wai mangi na thagalakhiba contempt case aduge respondent na Manipur gi chief secretary yauna miyoi mapan na oide High Court of Manipur gi chief justice D Krishna Kumar amasung justice Ekuneswar Saramagi besna Tha asigi kunda chathakhiba hearing amade National Highway ani asida pochai amade passenger puduna chatliba gari singna aye apan pidana balakhola thabak thoram sing yengsinna ba Joint Committee asi semnaba khangankibane Hiram asiga mari lainana lenga lakhola thabak thoram sing ado affidavit oina court report amalakliba February 19 phawbagi manungda thagal angnaba su court asina khanganki haina so pawa sina makhatari Makhatarapa Pauda KCP PWGMC Unification na QNet Noida Sector 143 ga mari lainaba case close tawkhrei QNet Noida Sector 143 online direct selling business case number 115-205 January 15 2025 asigi matangda Kangleipa Communist Party People's War Group PWG ge final investigation report leibak mayamna thamjari haina Lona Tinkraba Party asigi PRO singkai nganbana thadorapa serol aman haide serol asina makhatare bade report ki matung ina QNet campaign asi e-commerce online direct selling marketing business da deal tawba company amane business asina lanai mioi amana nauna yauge hairabade registration compulsory oi badanatana product process policy asi su compulsory oi Process policy asi compulsory oibana maram oiraga nauna register tawrakliba member singda masa masana pamjaba product laibagi khodong saba pire product ama lairaba matungda kariguma product adu pambidaba taragade refund claim tawbagi khodong saba su pire tawbadabu refund claim ase member aduna tha amagi manungda tahogadabane hariba tha ama asigi manungda refund claim tahodaba sing adugi de QNet ki refund policy gi matung inna Sada sama cashback ki khodong saba pire adobo member amana matam sana haibadi tha amagi manungda refund claim tahodaba taragadi product adu laibada sangkhiba sell QNet na refund tawde e-commerce direct B2B selling campaign oivana ablan amana mahake makhada downline hapa haibase campaign asigi protocol ne maram asuna ablan oiriba member amana mahake makhada yauriba downline sing aduna matam sana refund claim tahoba taragadi ablan aduna downline adugi sel hanpham thoe adubo downline sing aduna matam sana ablan aduda refund claim tahodaba taragadi ablan aduna downline sing adugi sel hanpham thokte haibase investigation asigi report asina thamle KCP PWG gi oiba overall day hariba QNet Noida Sector 143 online direct selling business case number 115 Tribunal January 15, 2025 asi ngasi January 22, 2025 report asi leibak miyamda khanganbaga lonana case asi cross tawjare amasung makhataragpada yolup amatana case asi amuk hanari open tawbidana ba Lupa sigi maikedi khangalakli makhatarag poina editorial gi pauda miyamda khodo tamjage Kuki singna maitei amasung naga singda singnabagi sang hengalakpa Ilege migrant Kuki jo singna maitei miyam gi mathakta landa chathaduna maitei khunai muthanaba jana chatharapa ngamlakliba se makhogi tungda kanagumba akanba force amane lepadagi ne lamhen tu hemba singna maitei phuruk muthanaba amade
ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯁꯤꯡꯒꯤ ꯑꯄꯤꯛ-ꯑꯄꯤꯛꯄ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯡꯂꯨꯞꯁꯤꯡꯕꯨ ꯀꯨꯀꯤ ꯐꯨꯔꯨꯞꯇ ꯑꯣꯟꯊꯣꯛꯅꯕ ꯑꯀꯟꯕ ꯂꯥꯟꯊꯦꯡꯁꯨ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯀꯨꯀꯤ ꯀꯥꯡꯂꯨꯞꯇ ꯑꯣꯟꯁꯤꯜꯂꯨ ꯍꯥꯏꯕꯗ ꯌꯥꯗꯕ ꯀꯥꯡꯂꯨꯞ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕ, ꯐꯨꯕ ꯆꯩꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯍꯥꯠꯄꯒꯤ ꯋꯥꯊꯣꯛꯁꯤꯡꯁꯨ ꯊꯣꯛꯂꯤ꯫ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯤꯡꯅꯕꯒꯤ ꯍꯛꯇ ꯑꯆꯧꯕ ꯁꯤꯡꯅꯕꯅꯤ꯫ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯈꯌꯥꯛꯅꯨꯡꯗ ꯌꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯛꯇ ꯌꯦꯜꯍꯧꯃꯤ ꯅꯥꯒꯥ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯐꯥꯎꯕ ꯁꯤꯡꯅꯗꯨꯅ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥꯁꯤꯡ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯈꯨꯠ ꯊꯥꯕꯒꯤ ꯊꯕꯛꯁꯤꯡ ꯐꯥꯎꯕ ꯆꯠꯊꯔꯛꯈꯤꯕꯗꯒꯤ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯤꯁꯤꯃꯤꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯌꯥꯎꯕ ꯋꯥꯊꯣꯛꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯛꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯃꯥꯡꯗ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯋꯥꯊꯣꯛꯇ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯁꯤꯈꯤꯕ, ꯌꯨꯝ ꯀꯩ ꯀꯌꯥ ꯇꯪꯒꯣꯏ ꯑꯣꯟꯈꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯀꯥꯡꯈꯨꯜ ꯃꯨꯠꯊꯠꯅꯕ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯔꯣꯝꯕ ꯀꯔꯤ ꯂꯩꯕꯒꯤꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯊꯤꯗꯣꯛꯇꯨꯅ ꯃꯇꯝ ꯆꯥꯅ ꯃꯃꯨꯠ ꯂꯩꯊꯦꯛꯍꯧꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯣꯏꯈꯝ ꯅꯥꯏꯗ꯭ꯔꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯂꯝꯗꯝ ꯑꯣꯏꯗꯨꯅ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯣꯡꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯂꯩꯈꯥ ꯇꯥꯔꯕ ꯏꯁꯇꯦꯠ ꯑꯣꯏꯔꯛꯂꯒꯅꯤ꯫ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃꯥꯏꯒ꯭ꯔꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯀꯨꯀꯤ-ꯖꯧꯒꯤ ꯀꯥꯡꯂꯨꯞꯅ ꯏꯁꯇꯦꯠ ꯑꯁꯤꯗ ꯆꯠꯊꯔꯛꯂꯤꯕ ꯋꯥꯔ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯂꯤꯁꯥꯡ ꯊꯥꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯕꯗꯤ ꯃꯁꯤꯒꯤ ꯆꯩꯊꯦꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯃꯥꯌꯣꯛꯅꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯀꯣꯛ ꯆꯤꯛꯄ ꯑꯣꯏꯔꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯛꯂꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕꯒꯤ ꯐꯤꯚꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯈꯪꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡ ꯈꯨꯗꯤꯡꯃꯛ ꯃꯇꯝ ꯆꯥꯅ ꯊꯤꯡꯕ ꯑꯃꯗꯤ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯊꯧꯗꯥꯡ ꯂꯧꯈꯠꯂꯕꯗꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯑꯁꯦꯡꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯁꯇꯦꯠ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯗꯨꯅ ꯃꯤꯇꯣꯞ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯌꯦꯜꯍꯧꯃꯤ ꯂꯝꯒꯤ ꯃꯄꯨꯁꯤꯡꯒꯤ ꯀꯥꯡꯈꯨꯜ ꯃꯨꯠꯊꯠꯅꯕ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯋꯥ ꯉꯥꯡꯕ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯀꯨꯝꯃꯩ ꯌꯦꯡꯕꯒꯨꯝ ꯂꯩꯔꯛꯄ ꯑꯁꯤ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯒꯤ ꯈꯣꯡꯊꯥꯡ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯧꯕꯒꯤꯔ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯟꯗꯥ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯅꯠꯇ꯭ꯔꯒ ꯏꯁꯇꯦꯠ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯀꯔꯤ ꯂꯩꯕꯒꯦ? ꯂꯩꯔꯛꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯇꯝ ꯆꯥꯅ ꯄꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯆꯃꯝꯅꯕ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯁꯇꯦꯠ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯇꯥꯔꯕꯗꯤ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯈꯨꯗꯛꯇꯒꯤ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡꯕꯨ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯝꯕꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯅꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯁꯤ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡꯒꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕ ꯈꯔ ꯐꯪꯍꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯂꯤꯕ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤꯒꯤ ꯃꯤꯌꯥꯝꯕꯨ ꯕꯥꯂꯤꯒꯤ ꯍꯥꯃꯦꯡꯒ ꯄꯥꯡꯈꯛꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯥ? ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯈꯨꯜ ꯉꯥꯛꯄꯒꯤ ꯊꯕꯛ ꯊꯥꯗꯣꯛꯂꯕꯗꯤ ꯂꯨꯄꯥ lakh 2 ꯐꯥꯏꯟ ꯊꯤꯒꯗꯕꯅꯤ꯫ ꯀꯤꯝ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 22 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯃꯅꯤꯄꯨꯔꯗꯒꯤ ꯂꯦꯖꯤꯁꯂꯦꯇꯔ ꯌꯥꯎꯕ ꯀꯨꯀꯤ-ꯖꯧ ꯐꯨꯔꯨꯞꯁꯤꯡꯇꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟ ꯇꯧꯕꯗ ꯑꯆꯧꯕ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯀꯨꯀꯤ MP ꯃꯅꯤꯄꯨꯔꯒꯤ ꯃꯁꯥ ꯂꯣꯏꯁꯪ ꯑꯃ ꯑꯣꯏꯔꯤꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯕꯦꯖ ꯇꯧꯕ ꯀꯨꯀꯤ MP ꯈꯨꯜ ꯀꯝꯀꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤ ꯈꯨꯜꯁꯤꯡꯕꯨ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯀꯨꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯕꯨ ꯈꯨꯜ ꯉꯥꯛꯄꯒꯤ ꯊꯕꯛ ꯇꯣꯛꯄ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯜ ꯉꯥꯛꯄꯒꯤ ꯊꯕꯛ ꯇꯣꯛꯄ ꯄꯥꯝꯂꯕꯗꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯄꯨꯟꯅ ꯂꯨꯄꯥ lakh 2 ꯐꯥꯏꯟ ꯑꯣꯏꯅ ꯊꯤꯅꯕ ꯈꯪꯍꯟꯕꯇ ꯅꯠꯇꯅ ꯀꯨꯀꯤ-ꯖꯧ ꯐꯨꯔꯨꯞꯀꯤ ꯂꯩꯔꯤꯕ ꯀꯁꯇꯃꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝꯕꯨ ꯆꯥꯛ ꯀꯧꯗꯨꯅ ꯄꯤꯖꯒꯗꯕꯅꯤ ꯍꯥꯏꯕ ꯆꯦꯔꯣꯜ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ CSOꯁꯤꯡꯅ ꯆꯝꯖꯔꯕ ꯀꯨꯀꯤ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯂꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ꯫